Akasvani Imphal, Wahengbam Washington Pau Pajari, Ahanbada, Maroiba Pau. Ngasi asi Jingtam Ginushi Chanabagi Mari Chechilhanba, Mera Saurel Hobanumit Numidasiga Mari Lenana, Manipuri Rajapal Amasung Commentary Miam de Yaipa Paujel Piri. Imphal Wales Amasung Imphal Zilada, Ngasi Yupung Mangadagi, Numidang Pungtariat Pabakar Pukom Tokli, Amasung, Pradhan Mantri na Haidi, Bharat Machak Kotisha Manipugi Mangla Nama Oiriba, Lisingani Kuntrata Rukta, Bharat Olympic Games Pangtok Bahai Bedumang Pauna Hanaba, Sarkar na Kanna Honagani. Ngasi asi Singtam Ginushi Chanabagi Mari Chechin Hanba, Mera Saurel Hobanumit Numidasiga Mari Lenana, Manipur Rajapal Anusia Wiki Emasung, Mukamentry Nongtomban Biren Singna, Miam de Yaipa Paujel Piri. Mahaki Paujel Rajapal Nahai, Mera Saurel Hobagi Toramasi, Yelhongadagi, Lamdamashida Kunda Minariba, Singmitami Anigi Nushi Chanabagi Mari Utliba Toramamani. Asiguma Toramashina, Rajashida Kunda Minariba Kanglu Kudimak, Amagamaga Tajanaba, Mateng Pangnaba Amasung, Nungshi Shanaba Hengat Handuna, Ing Tapalamdam Ama Oiresino Haina, Rajapal na Haidi. Maki Paujelda, Mukamentry na Hai, Ngasi, Rajashina Lurabatan Pamama Mayok Nari. Aikoina, Mang Krabayum Sing, Amukhana Shanaba Masung Aikoigi, Bunshigi and Obatanka Amahona Bapuna Honaminagadabani, Sribiren Hai. Numit asigi kudol pot pinaba amadi aray later tatokta sintong na bagisa na biyasina tongan bakang lupsingi mari hen na chetsin hanba oirasanu. Minung siyam sungak bagi gunna raija sige anobo pandup amalak hanba oirasanu hay na su mahaki paujelda Mukamentry na Haidi. Imphal West District Police Commando nanganang singjamay supermarket tagi hay na tingkraba KYKL gimiyoyama fare. Mangwandagi 9mm gi pistol ama maru taret sel oina lupa lising humpu fagale paraba miyoy amadi polam singadu singjami police station da sinakre haidi maragasida security force na Imphal East Imphal West Surchanpur Thoubal Bishnupur amasung Kakching jilagi irang leiba mafam singda thi humbagi thabak chathabada Imphal East jila dagi SLR nongmai ani Kakching jila dagi 303 rifle ahum pipe bomb ani fagatpangam khi haina Police Control Room gi Cherola mana Haidi. Miam na tonga madi aran ba video sing thajabida na basu Cherola duna Haidi. Tamenglong amasung None jila amadi masigi akoibada leiba mafam singda Amul Falcon Faba Yonba amadi hatpa kudaktagi tingle. None jila gi District Magistrate na thokpa Cherola mada kul kharagi maming pira duna kul singadugi miam na usiak singasina handriba phawba makoi gi air gun sing mari leinaba village authority da pisinaba khangali. Pisilak pa Yergan Singi report amasu thasi kun phawgi manung da pikal agnaba Cherola duna Haidi. Imphal West amasung Imphal jila danga se ayukpung mga dagi numidang pung tariat phawba curfew komtokli. Kakching jila da ayukpung mga dagi numidang waidam pung taruk phawba. Bishnupur jila da ayukpung mga dagi numidang waidam pung mga phawba aduga. Thawal jila dana ayukpung mga dagi numidang pung nipan phawba curfew komtokli. Tabi ba pawasi Akasvani Imphal dagini. Pradhan Mantri Narendra Modi na Haidi, sana kona ba haibasi sup nagi sangdam na ba amakak nate, masina gyan lauksin kaya tansin na bagi pambay amasu oyhali. Mumbai denganang sa manipumatoy siya International Olympic Committee gimi pamhogdok lado na Sri Modi na Hai, sana kona ba haibasi ay ko'y gipunsiya madi sangskriti ga loy na raklabat saruk amani. Sri Modi na Hai, lisingan ni kontrata rukta Olympic Games sa si Bharat tamay pang na pangtok pangam na ba, hona ba yaba hona gani. Masi Bharat Machak Kotisha Manipugi Manglan Amani Hainashu Magna Fongdokhi Magna Hai 2036 में भारत में ओलंपिक्स का सफल आयोजन हो इसके लिए भारत अपने प्रयासों में कोई कमी नहीं रखेगा 140 करोड़ भारतीयों का बरसों पुराना सपना है उनकी आकांक्षा है इस सपने को अब हम आप सबके सहयोग से पूरा करना चाहते हैं Mizoram da Raja Vidhan Sabha Mikhal ki mangoy na Rajniti Dol Singa Amagama Sungsin Nabagi Tawong Chatari Sarkar Pairiba Mizo National Front MNF Amasung Mar People's Conference MPC Reformers na Matang Tada Pangtok Kadoriba Raja Vidhan Sabha Mikhalda
MNF กิมิเรบสิงกิไมปักนะบะปุ่นนะคนมีนะบะไฮนิยานะเคร G20 Parliamentary Speakers สิงเกวังบัทากิมิพัม P20 งรังนิวเดลีดะไมปักนะลุชินเครทาวรัมดุดะภารัตนะ P20 Presidency บราซิลกีพาร์ลิเมนต์คุสินเนกีलोक सभा के अध्यक्ष ओम बिरला ना प्रेसिडेंसी अदु ब्राजील की चैम्बर ऑफ डिप्यूटीज की प्रेसिडेंट आर्थर सीजर पेरेला डी लिराड सिनकी थौरम दु वांगांग बद श्री बिरला ना हाई P20 की अवांग बथाकी मिफम मसिदा पार्लियामेंटरी अन पुनमकना अपुन बवारेप अमा लौबंगम की बसी चौथोक चनिंगाइनी चंद्रयान मिशन माई पाक खिबम नुमित पुनिंग सिंगबोइना सही खुदिंगी अगस्त कुलुमदोय असि नेशनल स्पेस डे हैना पालन तौरगनी हैना सरकारना लौथोखरे ngarang thokiba gazette notification ma the department of space na hai asigumba itihasik oiraba mission ma mai pakhiba sina mioi bijati da chauna kana ba phangalagani ngasi phongba pauchi singi maroi ba pausingi damak hojik Okram Umadini leire Umadini Thagachari Washington Langban thagi aroiba haitha leithabagi thoram pangthokiba security force ki search operation da khuchu khulai kaya phagatkiba amasung European Union gi resolution India na yaningdaba phongdokibagi pausingna ngasi phongba pauche ayambada maroiba paw oina phongnari Thokliba irang asi aikhoi masel rajniti gi khudongchaba launanaba onsinnagadaba matam natte haiba minister Haikham Dingo gi wafamna Naharol gi thaudangi ahan headline oiri Governor amasung CM na Mera Chaurel Hobagi Yaifa Paujel Pirakli amasung Laikhidrabi Baby Sanagi Matangda CBI na Lankhatlakba Anisuba Closure Report ki hearing Chathanaba Matam Lepkre Haiba Pausing Pauche Asigi Ahan Balamai da Fongli Ngasidagi Mera Chaurel Hauragani amasung search operation da khuchu khulai kaya phagatkre haiba pausing na Manipur Melgi ahanba amasung Anisuba headline oiri Sana Laibakta Israel gi landa kuki macha chani supna taruk lanmi oina saruk yari haiba report asiga loinana India dagi kuki furuk ki mioi lising mangarom Israel da hankhre haina India gi nai menase council gi chairman Lalam Hangsing na phongdorakpa wafamna pauche asigi ahanba paw oiri Unako school khongman maitram na Manipur gi khwaidagi phaba school gi makok mathang oire haiba headline asiga loinana Unako school chanung na Co-education boarding school da Manipur gi makok oire haiba sub headline asina pauche asigi anisuba paw oire Manipur gi wathokta European Parliament na laukiba warep Lok Sabha gi speaker Om Birla na yaningdaba phongdokre amasung tanker driver singi khongjang handokhidre thaugi awaba mayuk naragani haiba pausingsu pauche asigi ahanbelamai da phongli Ichal Express ta MLA Syam Kumar na tharakhiba miscellaneous election petition kapthatkre amasung relief camp ki inmate sing na saba potlam sing naha sing na yonbiri haiba paw sing na pauche asigi ahanbelamai da phongli Imphal Free Press ta itihas ta kuki sing yelhomini haibagi khudam leite makhoi refugee ni haina NSNIM na phongdorokpa wafamna anisuba headline oiri Thengnari balan asi narco terrorist singani aikhoi masel gi marakta natte haiba minister Dingo gi wafamna ahanbelamai da phongli Sarkar na irang asi laksin bangam dabadagi Congress na PR thamna ba demand tawbani haiba MPCC na phongdorakpa wafam pauche asigi ahanbelamai da phongli Okta naba African swine fever sandorakpa thengnabadagi sarkar na restriction order issue tawkhre haiba paw amasu pauche asigi ahanbelamai da phongli Sangai Express English amasung Manipuri edition da separate administration gi demand handokadabani haiba UCM gi warol na ahanba headline oiri Manipur da dengue case lising ama chahung kuntra nipan thengnare haiba paw amasu pauche asida maroiba paw oina phongli Maitei lipun gi luchingba promota non bailable warrant issue tawkhre haiba pawna pokna fam pauche gi ahanba headline oiri Kekru pata langban gi aroiba haitha leithakre kuki len gi demand mang phawba mangdabana phagani haiba UCM gi wafamna pauche asigi anisuba headline oiri Washington Thagachari Umadini aroibada maroiba paw amukhana ngasi asi chingtam gi nuksi chanabagi mari chesil hanba Mera Chaurel hoba numitni numit asiga mari leinana Manipur gi Rajyapal amachung Mukhyamantri na miyamda yaifa paujel piri Imphal West amasung Imphal jila da ngasi ayu pung manga dagi numidang pung 8 phawba curfew komthokli amasung Pradhan Mantri na hairi Bharat macha koti ja Manipur gi mangla nama oiriba lisingani kuntra tarukta Bharata Olympic Games pangthokpa haibadu mangphawna hanaba sarkar na kanna hotnagani paw loijare